ngasi phong khiba tuan manipuri sifong singa masum thokiba thado thok singdigi maru ebe I pausing khongga charaga manipur top channel gi meke digi myam na share tawzi han bada myam na khangjin bade he na kanagani khanba aduga myam na susigi content si hana su khangbi bisu yorom magani tawboda bo aina khanja bade he na khangdabani na yorom gani khanjara kan si content si inong no bo aina thengnajaba oibigi myam na share tawjabane myam loi fukta minus health tips ne loksing pukai ne duga sigi content si myam hoji like covid-19 da base tawba duga expert amasum akhang hai kya na pi naragi ba mot chingsi myam na mu share tawjage covid na naraga siba kaya ga mari lainari ba cytokine storm haibis karino malemgi physics se nayambagi mafam chamamnaba pokhaliba khwai digi chawba Angankpa singi manungda miyoi ayambada covid asi mil oina lairaga miyoi kharadana ikhang khanghaudana yamna sathirakpa madi sibigi phibam lairiba sisu amani laina asina nabada kanba kandabigi phibamna nariba miyoi dugi sahi amadi komo mriditi singna thaudang lawi haibisi khannabi yaba phibam amani amasum adubu covid ta akan mamawongi reaction laifam thoktaba patient kya ama aruba phibam da naba khaknatana laina asina maram oiraga sibigi case kya doctor singna uba phangli anabu study amagi matung ina covid-19 na nabadagi hospitalize tawraba patient singi sada kundagi kuntra phawbadi severe immune manifestation develop tawrai kariguma case kharadadi punsi mangba yaba mawongda organ damage tawba madi sibigi risk yamna wangbuga loinana cytokine storm tawrakpada yawbi sohairi anabu study adugi lusingba author oiriba chief of the section of rheumatology director of the section of rheumatology director of the tem immunology LKSOA roto Caricion haikibada cytokine storm lakadori haibisi aikoina mangjongona khangmangam lagadi aikoina treatment hena thuna sathaba ngamgani amadi mi sibigi sang hanthan ngamba yai sohaidi amasum cytokine storm gi maramda khangnabagi dama cytokine singasi karino haiba hana khangba mathautai makhoi si isam samna hairabada haksangi tuan ba makhalgi cell singna puthokpa protein glycoprotein singna masum makhoi singsina immunity amadi inflammatory response sing yauna haksangi function kya da kana bapi adumoina ma haksangna cytokine ka hena thadolaglagadi khudong thiningai oiba phibam sing ohelakpasu yai masina mi sian mangamba reaction ama tholakpa sungami haksangna cytokine ka henmanna thadorakpagi thawongbu cytokine storm haini su kawi amasam scientist singi matung ina cytokine storm tawringai manungda haksangna virus adubu lanthengnabagi mahutta masagi cell sing amasum tissue singda oina landaba yawrei covid-19 naraba patient kayagi ida cytokine kauba immune system protein singi sang wangna yawi su hairiba phibam asi auto immune disease singi case ta amadi akaknaba makhalgi cancer treatment singda mahausana oiduna lei study singi matung ina covid na thowanba cytokine storm gi intensity asi asukki matikali so haidi SARS-CoV-2 da laiba haksangi response adu yauna haksangna infection singda karamna response tawbagi haibigi matangda Georgia State University Atlanta gi virologist amadi immunologist Mukesh Kumar na study tawduna lakli virus na haksangi cell amabu hek infect tawba ngamkibaga virus masana masagi copy ma'am ama puthoi masina atienba matam amagi manungda stress yamna oheli haibisi khangnaraba wafamni cell aduna masada mapandagi polam ama sanglakpigi khudam hek phangbaga foreign object adu atopa cell singda sandoktanabagi damak yamna thuna masaba khatoksai adubu hairiba thawong asi cell mayam amana punna taroklagadi tissue kya ama sibiyai phiba masina tissue sing kai thaba horakpada lungs ki apikpa nungsit khaw singi damak khudong thiningai su heli masina pneumonia na hanmangami hiramasigi matangna Dr. Kumar na hai cytokine storm na maram oiraga haksangi cell ayamba siengani masina lungs pusu sathuki hairiba phiba masi amuk hanna phagalakpa ngamde masina masing yamlaba case kya mi sienbagi achobo thodang ama lobugum tawri masi lungs ta hana haurai adubu yamna thuna atopa organ singda sogalai cytokine storm na lungs hek mang takhanbaga haksangi part khudimak to oxygen yawba ngamdre masina
arteries pongpat halakpa yai asum tawbasina heart attack ki risk wongkhat halai masida thrombosis natragana e phamjinbagi risk amasu lairi masisu mi siba yaba thawoni haksang na khodong thiba ama urakpa matamda masana masabu attack tawjagadabadigi ngakthoknaba doctor singna akaknaba makhalgi drugs sing prescribe tawi masi covid patient kya gi punsi kanaba pambai oibi adumainama hairiba drugs sing asi sijinaribasi experimental ni amasum makhoi asi karamna sijinagadabano haibigi matangda matik saba scientific oiba masak amata leite so hairi cytokine storm gi matangda expert singi manadaba opinion sing leitabadi nate expert khara gi opinion gi matungina cytokine storm haibisi covid-19 infect toraba matung ani suba sayol da tawi masina maram oiraga patient aduna yamna section baga loinana amadi makhoi gi condition adu critical oirak para haina leptana monitor tawbagi maru oibadu hengat hali so hairi adumainama expert kharanadi covid patient singda cytokine storm na maram oiraga siba haibisi yamna tangna thoi haina su khalli haina ngasigi health tips asina makhatana phungdorakli yamna mak khangjin biya bakana point kya marum ma yaw khrim haibdi manipur hojik nongmada mi songa dagina certificate phoki manungda dum naduna satlibani sangsat amada nongmada duna positive oiba masing se aduki matik leibani na मैम ने हेन खांजिन कानब पॉइंट क्या मरुम यावे हेन खनजई मैम की मोच सुंजई सुदना कमेंट बॉक्स थम्बिरमो मखा चथरकपोन मैम टेंटक पाटोप मरुब पाव खरा मैम थमजगे ओजासिंग नोमगी तोलोप डोनेट तौगदौरी हौजिक मायोक्नरिब कोविड-19 की केसिंग हेनगलगलिब सिगी येंगलदुना तमथीरब लाइना असिबु लंथेंगनबगिदमक मतेंग पांगबो ओइना एजुकेशन स्कूल डायरेक्टोरेट की मखादा लाइब ओजासिंगना सलिब थासिगी तोलोपतगी नोमगी तोलोपकी सेनफमसिंग चीफ मिनिस्टर कोविड-19 रिलीफ फंड डोनेशन तौरगनी हाइना काउंसिल ऑफ टीचर एसोसिएशन कोटागी सोल अमनसु फोंदोरकली अतोपा अतेन पावमना फ्लाइट लाखिबा अमा पॉजिटिव ओइरमले ngarang इम्फाल एयरपोर्ट थुंगलखिबा पैसेंजर सिंगी मनुंगदगी मियोय तरा RT-PCR टेस्ट तौबदा मियोय अमा कोविड-19 पॉजिटिव ओइरमबा थेंगनरे सो हाइरी मखा से थरकपोइन अतोप पाव सिन म्याम नुंगाइबा पाव अमसुम नुंगाइतबा पावनी नुंगाइबा पाव सिन म्याम सेकेंड वेव से लोइबगी नुंगाइतबा पाव अमना म्याम थर्ड वेव होरकपगी म्याम न पिजगे कोविड-19 की सेकेंड वेव जुलाई द लोइरगनी था तरुक की मतुंगदना थर्ड वेव मायुकनगनी गवर्नमेंट पैनल सेंट्रल गवर्नमेंट ना लिंखतपा साइंटिस्ट सिंगी 3 मेंबर पैनल की मतुंगिना हौजिक लैरिबा कोविड-19 पैंडेमिक की सेकेंड वेव असि सही असिगी जुलाई द लोइरगनी था तरुक्तगी निपान फावगी मनुंगदा थर्ड वेव की सैथिंग अमा थेंगनगनी सुहाइरी भारत सरकार की साइंस मिनिस्ट्री की मखादा डिपार्टमेंट ऑफ साइंस एंड टेक्नोलॉजी ने लिंखतपा साइंटिस्ट की 3 मेंबर पैनल ना सेंबा ऑटोमेटिक प्रोजेक्शन की मतुंगिना हाइरिबा वाफम असि फुंदोखिबने अमसुम SUTRA मॉडल की मातुंग इना साइंटिस्टसिंगना मे था असिगे अरोइब सरुक्ता लैबा असिगे ओइना नोंगमदा कोविड-19 की पॉजिटिव केस असि लाख अमा मखाइगी मखादा दुगा जून की अरोइब सरुक्तना लिसिंग कुन रोम की सांग ओइगनी अमसुम सेकेंड वेव असिदा महाराष्ट्र उत्तर प्रदेश कर्नाटका मध्य प्रदेश झारखंड राजस्थान केरला सिक्किम उत्तराखंड गुजरात हरियाणा दिल्ली अमसुम गोवा न सिंगबददि असौबा सैथेंग फंखरे अदुबो मॉडल असिगी मतुंगिना मे कुनगा मपनदगी कुंथ्रागा मथोई फावबना तमिलनाडु अदुगा मे तरागा मपनदगी कुन फावबना पोंडिचेरीदा कोविड के असौबा सैफु मायोकनगनी लैबा असिगी नोंगपोक अमसुम नॉर्थ ईस्ट इंडिया दसु कोविड पॉजिटिव ओइबिगी सांग असि हेनगलकपा याय मेघालयदना मे कुंथ्रा अदुगा त्रिपुराना मे कुनगा तरुक्तगी कुनगा तरेता हेनगलकपा याय हाइरेनसु पावसिना पनरी अतोप तेंतक पाव मनमो म्यांमार मिलिटरी कू सथगिबदिगी सिक्योरिटी फोर्स न मियोय सनिपान गा अनि हातखरे एक्टिविस्ट म्यांमार मिलिटरी ने फेब्रुवारी अमदा कू सथखरा मतुंग तरकपा सिक्योरिटी फोर्स न मियोय सनिपान हेना हातखरे हाइना एक्टिविस्ट ग्रुप द असिस्टेंट एसोसिएशन फॉर पॉलिटिकल प्रिजनर्स की मखेदिगी सुफुंदोरकली अतोप तेंतक पाव मनमो फिरान मथक्ता साकसा रुबिगी तरुक फारे हंदक पांथोखिबा मुस्लिम सिंगी ईद नुमित इंडिया की नेशनल फ्लैग ना डाइनिंग टेबल की फीदा ओइरगा साक चारोब इमुंग अमगी मियोय तरुक पुलिस न फारे आसाम की तेंगनामारी खुंगंगदा लैबा रेजिना पार्किन सुल्ताना ना ईद की सकलेन सिनबगी फोटो अमा इंटरनेट वायरल ओइरखी अमसुम फोटो अदुदा इमुंग अदुना इंडिया की मसु अहुम की फिराल ना डाइनिंग टेबल की फीदा ओइना सिजिनबु उखी हाइना सुपाली लोइसिलकपोइना तेंदकपा पांग तंग म्यामना थमजगे क्लब ता खंगन बिरमलगा पांगथोकपियो
ngarang numidang pung teret makhairom tarakpada social worker thanaujum Mahesh Kaisampat ahibam lerakta leibigi workers na laikai club ki ayaba yaudana COVID-19 gi mingda sananaba post yenba lakpada makhol horab loudspeaker sizinaduna konthong khuding thinduna mi kauthokpa namduna photo namba amadi social worker sapam nisikanta intending candidate ki mayumda sangduna post yen chilakpaga loinana nisikanta gi active worker amagi yumda pot pisinduna namduna photo kapadagi irang tholakibani sohari wafam asi sega lambi thauda babok laikai gi sakhot thaurang kanglup ki president and Sajarna Thadora Pasirol Amana Sohari, Serol Asina Mahatana Hai, but the Maxigi Matuna Amuhana talked another Tauda Babok Laikai club Sokotarang Kanglupta, Kanaguma Puxil, Sarabasina, Awa another, Mating, Pangbining Malay Mangzonona, Club Takangan Viramlaga, Tabak Pangtopio, COVID-19 second wave ki luraba tan phamsi the SOP gi kanglon chumna nga PU hainasu club ki maketi gi serol asina media gi thongda phongdorakli haina pawsina sumakata na phongdorakli du ma hojikuna di matang sa lusinjarage patok sa kibda soi kiblan kib kya yaur su mem nga pi gi du anobi paw hek lebaga mem da update pi jara kena manipur top channel gi maketi gi thamjari and thank you.